Hello everyone, mayam punamma khoiramjari aigi channel ki maigidagi mayam ngasigi video sina nahanwai aina cake saringai matamgi video oiduni ko mayam asisu life ki part amani haiba tare ko mayam aigi life journey ni sisu asise aina video dum namaga thamauba hai tare ko mayam ado aidi edit tobo sangkhidaba ko ado ngasidi kai kai de video lege nahanagi video khara aina yengaga adum puthokpe asise phangnare ꯑꯗꯨꯗ ꯑꯣꯏꯅ ꯍꯧꯖꯤꯛ ꯀꯦꯛ ꯁꯥꯔꯤ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕꯀꯣ ꯏꯃꯥꯟꯅꯕꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯕꯥꯔꯗꯦꯒꯤ ꯅꯨꯃꯤꯠꯀꯤ ꯍꯌꯦꯡꯒꯨꯝꯕꯒꯤ ꯀꯦꯛ ꯀꯛꯇꯣꯏꯅꯦꯀꯣ ꯅꯣꯡꯃ ꯃꯃꯥꯡꯗ ꯑꯣꯔꯗꯔ ꯄꯤꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯨꯗꯛꯇ ꯁꯥꯕ ꯉꯝꯗꯦ ꯃꯌꯥꯝ ꯐꯦꯃꯤꯂꯤꯁꯨ ꯂꯩꯕꯅꯤꯅ ꯑꯉꯥꯡꯁꯨ ꯂꯩꯕꯅꯤꯅꯀꯣ ꯈꯨꯗꯛꯇ ꯀꯦꯛ ꯍꯥꯏꯗꯨꯗꯤ ꯈꯨꯗꯛꯇ ꯑꯣꯏꯕ ꯌꯥꯗꯦ ꯃꯇꯝ ꯌꯥꯝ ꯆꯪꯉꯤ ꯃꯇꯝ ꯄꯤꯕ ꯃꯊꯧ ꯇꯥꯏ ꯑꯗꯣ ꯍꯧꯖꯤꯛ ꯀꯦꯛꯁꯦ ꯀꯦꯛ ꯕꯦꯇꯔꯁꯦ ꯍꯥꯞꯆꯤꯜꯂꯦ ꯑꯩꯒꯤ ꯑꯣꯚꯟꯁꯤꯒ ꯑꯗꯨꯒ ꯇꯥꯏꯃꯔ ꯁꯦꯠꯇꯤꯡ ꯇꯧꯔ ꯊꯝꯃꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗꯗꯤ ꯀꯦꯛꯁꯦ ꯃꯨꯜꯂꯦ ꯍꯧꯖꯤꯛ ꯊꯥꯡꯊꯔꯦ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯏꯪꯍꯟꯒꯦ ꯍꯥꯏꯅ ꯃꯈꯥꯒꯤ ꯑꯩꯈꯣꯏꯒꯤ ꯀꯦꯛꯀꯤ ꯁ꯭ꯇꯦꯟꯁꯦ ꯑꯁꯤꯒ ꯊꯝꯖꯔꯦ ꯑꯗꯨꯒ ꯁꯤꯁꯤꯅ ꯃꯌꯥꯝ ꯀꯩꯅꯣꯅꯤ ꯑꯩꯅ ꯑꯣꯟꯂꯥꯏꯟꯗ ꯂꯧꯕ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯟ ꯕ꯭ꯂꯦꯟꯗꯔ ꯍꯥꯏꯇꯥꯔꯦꯀꯣ ꯑꯁꯤꯁꯤꯅ ꯀ꯭ꯔꯤꯝ ꯁꯥꯗꯣꯏꯅꯤꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯦꯛꯁꯨ ꯁꯣꯟꯅ ꯏꯪꯉꯒ ꯑꯩꯈꯣꯏꯒꯤ ꯁꯥꯏꯗ ꯁꯨꯃꯥꯏꯅ ꯅꯥꯏꯐꯁꯤꯅ ꯈꯔ ꯁꯨꯃꯥꯏꯅ ꯈꯣꯠꯇꯣꯛꯑꯒ ꯐꯥꯏꯅꯦꯜꯂꯤ ꯁꯨꯃꯥꯏꯅ ꯂꯧꯊꯣꯔꯛꯑꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯦꯃꯦꯔꯥꯁꯤꯁꯨ ꯏꯊꯟꯇ ꯈꯨꯠꯅ ꯄꯥꯏꯕꯅꯤꯅ ꯃꯌꯥꯝ ꯁ꯭ꯇꯦꯟ ꯇ꯭ꯔꯥꯏꯄꯣꯗꯁꯨ ꯃꯑꯣꯡ ꯆꯥꯗꯕ ꯑꯗꯨꯅ ꯈꯨꯠꯅ ꯁꯨꯝ ꯁꯨꯃꯥꯏꯅ ꯄꯥꯏꯅ ꯅꯝꯃꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯀꯦꯛꯁꯤꯁꯦ ꯃꯌꯥꯝ ꯁꯣꯐ꯭ꯠ ꯑꯣꯏꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯁꯣꯐ꯭ꯠ ꯑꯦꯟ ꯁ꯭ꯄꯣꯟꯖꯤ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯁꯤꯁꯤꯅ ꯀꯩꯅꯣꯅꯦꯀꯣ ꯑꯩꯈꯣꯏꯒꯤ ꯀꯦꯛ ꯀꯠꯇꯤꯡ ꯅꯥꯏꯐ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤꯛꯖꯥꯛꯁꯤꯅ ꯃꯌꯥꯝ ꯀꯛꯄ ꯅꯨꯡꯉꯥꯏꯕꯅꯤ ꯃꯌꯥꯝ ꯄ꯭ꯂꯦꯟ ꯅꯥꯏꯐꯇꯨꯅ ꯀꯛꯄꯗꯣ ꯍꯥꯏꯗꯤ ꯇꯥꯗꯕꯅꯦꯕꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯀꯛꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯀꯛꯄ ꯂꯣꯏꯔꯦ ꯌꯦꯡꯉꯨ ꯃꯅꯨꯡꯒꯤ ꯂꯦꯌꯔꯁꯦ ꯄꯨꯔꯥ ꯁꯣꯐ꯭ꯠ ꯑꯣꯏꯗ꯭ꯔꯗꯤ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯊꯨꯝꯕꯒꯤ ꯆꯥꯡꯗꯣ ꯍꯦꯜꯂꯗꯤ ꯃꯌꯥꯝ ꯀꯦꯛꯁꯦ ꯈꯔ ꯔꯦꯗ ꯑꯣꯏꯌꯦꯕꯀꯣ ꯑꯗꯩ ꯁꯣꯝꯗꯅ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯗ ꯕꯥꯀꯦꯠꯇ ꯑꯩꯅ ꯏꯁꯤꯡ ꯍꯩꯔꯒ ꯀ꯭ꯔꯤꯝꯁꯦ ꯍꯥꯏꯗꯤ ꯀ꯭ꯔꯤꯝ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝ ꯈꯨꯗꯛꯇ ꯁꯥꯕ ꯌꯥꯗꯦ ꯃꯥꯒꯤ ꯍꯥꯏꯗꯤ ꯐ꯭ꯔꯣꯖꯟꯗ ꯊꯝꯕꯅꯤꯅꯀꯣ ꯁꯥꯊꯤꯅ ꯏꯪꯕꯅꯤꯅ ꯀꯟ ꯂꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯁꯨꯃꯥꯏꯅ ꯁꯨꯝ ꯏꯁꯤꯡꯗ ꯅꯣꯔꯃꯦꯜ ꯋꯥꯇꯔꯗ ꯇꯤꯡꯉꯒ ꯊꯝꯃꯦꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒꯗꯤ ꯁꯣꯐ꯭ꯠ ꯑꯣꯏꯊꯕꯅꯦꯕ ꯑꯗꯨ ꯂꯣꯏꯔꯒ ꯍꯥꯏꯗꯤ ꯀꯦꯛꯁꯦ ꯍꯥꯏꯗꯤ 2 ꯄꯥꯎꯟ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯌꯥꯝ 1 kg ꯅꯤꯌꯔ 1 kg ꯃꯨꯛ ꯑꯣꯏꯅꯤ ꯑꯗꯨꯅ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯂꯩꯔꯤꯕ ꯀꯣꯟꯁꯤꯁꯨ ꯄꯤꯛꯄꯒꯤ ꯃꯔꯝ ꯑꯣꯏꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯆꯟꯗ꯭ꯔꯦ ꯑꯗꯨꯅ ꯑꯩꯅ ꯄꯥꯔꯠꯁ ꯑꯅꯤ ꯈꯥꯏꯗꯣꯛꯑꯦꯕꯀꯣ ꯁꯣꯝꯗꯅ 1 ꯄꯣꯔꯁꯟ ꯁꯥꯔꯒꯦ ꯑꯗꯩ ꯁꯣꯝꯗꯅ 1 ꯄꯣꯔꯁꯟ ꯑꯃ ꯁꯥꯔꯒꯦꯀꯣ ꯑꯍꯥꯟꯕꯒꯤ ꯁꯣꯝꯗ ꯂꯧꯔꯦ ꯀ꯭ꯔꯤꯝꯁꯦ ꯀꯥꯞ ꯑꯃꯒꯤ ꯆꯥꯡꯗ ꯂꯧꯔꯦꯀꯣ ꯂꯧꯔꯒ ꯑꯗ ꯁꯨꯃꯥꯏꯅ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯁ ꯀ꯭ꯔꯤꯁꯇꯜ ꯌꯥꯎꯕꯒꯨꯝꯕ ꯑꯁꯤꯁꯦ ꯐꯖꯅ ꯇꯣꯈꯥꯏꯗꯣꯏꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯤ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯦꯛ 1 kgꯒꯤ ꯃꯊꯛ ꯑꯣꯏꯕꯅꯀꯣ ꯀꯦꯛꯁꯦ ꯑꯃꯨꯛꯇ ꯑꯩꯉꯣꯟꯗꯁꯨ ꯇꯤꯟ ꯑꯆꯧꯕ ꯂꯩꯇꯕꯅꯤꯅ ꯑꯅꯤꯔꯛ ꯊꯣꯛꯅ ꯁꯥꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯁꯣꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯀ꯭ꯔꯤꯝ ꯊꯝꯈꯤꯕꯗꯣ ꯑꯗꯣ ꯈꯤꯇꯪ ꯃꯍꯤꯁꯦ ꯄꯦꯠꯊꯔꯛꯑꯦꯀꯣ ꯄꯦꯠꯊꯔ ꯃꯇꯨꯡꯗ ꯁꯣꯝꯗ ꯍꯦꯟ ꯕ꯭ꯂꯦꯟꯗꯔ ꯃꯦꯆꯤꯟꯁꯤꯅꯀꯣ ꯋꯤꯞ ꯇꯧꯕ ꯍꯧꯔꯦꯕꯀꯣ ꯋꯤꯞ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯑꯗꯨꯝ ꯃꯤꯅꯤꯠ 1-2 ꯋꯤꯞ ꯇꯧꯔꯒ ꯇꯞꯅ ꯑꯍꯥꯟꯕꯒꯤ ꯀꯩꯅꯣꯁꯤ ꯄꯤꯗꯣꯏꯅꯦꯕꯀꯣ ꯁ꯭ꯄꯤꯗꯁꯦ ꯁ꯭ꯂꯣꯗ ꯄꯤꯗꯣꯏꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯃꯥꯒꯤ ꯀ꯭ꯔꯤꯝ ꯑꯣꯜꯂꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯀꯅꯦꯕꯀꯣ ꯑꯗꯨ ꯂꯣꯏꯔꯒ ꯁ꯭ꯄꯤꯗꯇ ꯇꯧꯔꯒ ꯍꯥꯏꯗꯤ ꯕ꯭ꯂꯦꯟ ꯇꯧꯗꯣꯏꯅꯤꯗꯨꯅ ꯌꯦꯡꯉꯨ ꯀ꯭ꯔꯤꯝꯒꯤ ꯇꯦꯛꯁꯆꯔꯁꯦ ꯐꯖꯗ꯭ꯔ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯗꯨꯅ ꯄꯔꯐꯦꯛ ꯀ꯭ꯔꯤꯝ ꯑꯣꯏꯔꯦ ꯄꯔꯐꯦꯛ ꯍꯥꯏꯗꯣ ꯄꯔꯐꯦꯛ ꯁꯤꯁꯦ ꯑꯣꯏꯔꯦ ꯁꯤꯁꯦ ꯍꯥꯏꯗꯤ ꯁꯥꯕ ꯈꯣꯠꯄ ꯅꯨꯡꯉꯥꯏꯗ꯭ꯔꯣꯃꯦꯕ ꯍꯣꯔꯦꯟꯗꯤ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯀꯣ ꯁꯨꯒꯔ ꯁꯤꯔꯞ ꯁꯥꯗꯣꯏꯅꯤ ꯁꯣꯝꯗ ꯑꯩ ꯅꯥꯀꯟꯗ ꯏꯁꯤꯡ ꯍꯩꯖꯔꯦ ꯑꯗꯨꯒ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯍꯥꯏꯗꯤ ꯑꯩꯗꯤ ꯅꯣꯔꯃꯦꯜ ꯋꯥꯇꯔꯅ ꯁꯨꯝ ꯇꯧꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯌꯥꯝ ꯑꯣꯜꯔꯦꯗꯤ ꯀꯦꯛꯁꯦ ꯊꯨꯝꯅ ꯂꯩꯔꯕꯅꯤꯅꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯅꯣꯔꯃꯦꯜ ꯋꯥꯇꯔꯁꯤꯅ ꯑꯗꯨꯝ ꯁꯨꯒꯔ ꯁꯤꯔꯞ ꯇꯧꯔꯦꯀꯣ ꯑꯗꯨꯝ ꯁꯨꯒꯔ ꯁꯤꯔꯞ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯒꯤ ꯃꯔꯣꯟꯗ ꯑꯗꯨꯝ ꯑꯗꯨꯅ ꯁꯨꯒꯔ ꯁꯤꯔꯞꯁꯦ ꯇꯧꯔꯦ ꯑꯗꯨꯒ ꯌꯥꯝꯅ ꯐꯖꯅ ꯍꯥꯏꯗꯤ ꯁꯣꯐ꯭ꯠ ꯑꯣꯏꯅꯀꯣ ꯃꯄꯥꯟꯗ ꯁꯥꯏꯗ ꯆꯪꯁꯤꯜꯂꯒ ꯇꯧꯒꯗꯧꯅꯤꯀꯣ ꯍꯣꯔꯦꯟꯗꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯐ꯭ꯠ ꯑꯣꯏꯊꯍꯟꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ
ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯅ ꯀ꯭ꯔꯤꯝꯁꯦ ꯑꯩꯅ ꯍꯥꯜꯂꯒ ꯊꯝꯃꯦꯕꯀꯣ ꯁꯨꯃꯥꯏꯅ ꯄꯥꯏꯄꯤꯡ ꯕꯦꯒꯁꯤꯒ ꯍꯥꯜꯂ ꯊꯝꯃꯦ ꯑꯗꯣ ꯑꯍꯥꯟꯕꯒꯤ ꯁꯨꯃꯥꯏꯅ ꯇꯞ ꯇꯞꯅ ꯔꯥꯎꯟ ꯁꯦꯝꯃꯛꯀꯗꯣꯏꯅꯦꯀꯣ ꯃꯌꯥꯝ ꯀꯦꯃꯦꯔꯥꯒꯁꯦ ꯀꯃꯥꯏꯅ ꯅꯝꯃꯝꯃꯤꯅꯣ ꯌꯦꯡꯉꯨ ꯃꯌꯥꯝ ꯍꯥꯏꯗꯤ ꯐꯩꯅ ꯅꯝꯃꯝꯗ꯭ꯔꯦ ꯀꯦꯃꯦꯔꯥꯁꯦ ꯌꯨꯡꯉꯒ ꯅꯝꯃꯝꯃꯦꯕꯀꯣ ꯑꯗꯣ ꯍꯣꯔꯦꯟ ꯑꯦꯗꯤꯇꯤꯡ ꯂꯣꯏꯔꯝꯗꯥꯏꯗ ꯍꯣꯔꯦꯟ ꯋꯥꯏ ꯆꯦꯛ ꯇꯧꯒꯅꯤ ꯑꯗꯨꯝ ꯐꯩꯗꯣꯛꯍꯟꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯗ ꯁꯨꯃꯥꯏꯅ ꯀꯦꯃꯦꯔꯥꯁꯦ ꯇ꯭ꯔꯥꯏꯄꯣꯠꯁꯦ ꯊꯝꯕꯁꯦ ꯃꯑꯣꯡ ꯆꯥꯗꯦ ꯃꯌꯥꯝ ꯐꯨꯜ ꯋꯥꯔꯛꯇꯕꯨꯗꯤ ꯎꯠꯂꯛꯇ꯭ꯔꯦ ꯃꯌꯥꯝ ꯑꯗ ꯑꯉꯥꯡꯗꯨꯅ ꯕꯥꯔꯕꯤ ꯀꯦꯛ ꯄꯥꯝꯕꯅꯦꯕꯀꯣ ꯕꯥꯔꯕꯤꯒꯤ ꯑꯩꯉꯣꯟꯗ ꯕꯥꯔꯕꯤ ꯗꯣꯜꯗꯣ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯃꯥꯅ ꯕꯥꯔꯕꯤ ꯑꯝꯇꯪ ꯌꯦꯛꯄꯤꯔꯛꯑꯣ ꯕꯥꯔꯕꯤꯗ ꯌꯥꯝ ꯉꯥꯎꯖꯩꯌꯦꯅ ꯍꯥꯏꯕꯗꯤ ꯑꯗꯨꯝ ꯑꯩꯅ ꯕꯥꯔꯕꯤꯁꯦ ꯁꯨꯝ ꯍꯥꯏꯐꯦꯠ ꯃꯥꯟꯕꯣꯏ ꯀꯔꯤꯕꯣꯏ ꯑꯗꯨꯝ ꯌꯦꯛꯅꯕꯀꯣ ꯃꯥꯟꯅꯕꯒꯤ ꯇꯥꯏꯞꯇꯀꯣ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯑꯉꯥꯡꯅ ꯕꯥꯔꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯅꯀꯣ ꯑꯩꯈꯣꯏꯒꯤ ꯕꯥꯔꯕꯤ ꯀꯦꯛꯀ ꯀꯠꯇꯤꯡ ꯇꯧꯕꯁꯦꯀꯣ ꯃꯣꯏꯅꯁꯨ ꯈꯔ ꯌꯥꯝ ꯄꯥꯝꯖꯩ ꯃꯇꯥꯡꯁꯤꯁꯨ ꯀꯗꯥꯏꯗꯩ ꯍꯌꯤꯡꯅꯣ ꯈꯪꯗꯦ ꯃꯌꯥꯝ ꯍꯌꯤꯡꯒ ꯄꯥꯏꯁꯜꯂꯛꯏ ꯑꯗꯨꯒ ꯁꯣꯝꯗ ꯑꯩꯈꯣꯏꯒꯤ ꯕꯣꯛꯁꯁꯦ ꯈꯔ ꯔꯦꯗꯤ ꯂꯩꯔꯦ ꯃꯌꯥꯝ ꯀꯦꯛꯁꯨ ꯁꯣꯝꯗ ꯀꯩꯅꯣ ꯊꯝꯈꯤꯗꯣꯏꯅꯦꯕ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯉꯥꯏꯍꯥꯛ 45 ꯃꯤꯅꯤꯠ to 1 hour ꯊꯝꯕꯩ ꯗꯔꯀꯥꯔ ꯑꯣꯏ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏ ꯀꯦꯛꯁꯦ ꯄꯨꯔꯥ ꯁꯦꯠꯇꯤꯡ ꯑꯣꯏꯔꯣꯏꯗꯣꯏꯅꯦꯀꯣ ꯃꯌꯥꯝ ꯁꯦꯠꯇꯤꯡ ꯇꯧꯅꯕ ꯗꯔꯀꯥꯔ ꯇꯧꯏ ꯑꯗꯣ ꯌꯦꯡꯉꯨ ꯃꯌꯥꯝꯁꯦ ꯀꯦꯛ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯐꯤꯕꯝ ꯑꯃꯅꯤ ꯃꯌꯥꯝ ꯀꯦꯛ ꯁꯥꯕ ꯃꯤꯅ ꯈꯪꯉꯝꯒꯅꯤ ꯀꯃꯥꯏꯅ ꯇꯧꯔꯦ ꯂꯣꯏꯔꯛꯄꯗ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯀꯦꯛ ꯗꯦꯂꯤꯚꯔꯤ ꯇꯧꯔꯝꯃꯒ ꯆꯪꯉꯛꯏꯕꯀꯣ ꯃꯌꯥꯝ ꯔꯦꯗꯤ ꯑꯃꯁꯨ ꯂꯥꯛꯏ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯑꯩꯅ ꯍꯥꯊꯨ ꯇꯧꯔ ꯊꯣꯛꯑꯦꯕ ꯑꯩꯁꯨ ꯃꯣꯏꯁꯨ ꯂꯥꯛꯑꯦꯕ ꯍꯥꯊꯨ ꯇꯧꯅ ꯏꯆꯥꯅꯨꯄꯥ ꯑꯅꯤꯒ ꯆꯠꯂꯤꯕ ꯏꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯑꯗꯩ ꯁꯣꯝꯗꯅ ꯏꯆꯥꯅꯨꯄꯥ ꯑꯍꯟ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯅ ꯆꯪꯉꯛꯑꯦꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯀꯔꯤ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯃꯨ ꯍꯥꯏꯅ ꯃꯌꯥꯝ ꯁꯖꯦꯁ ꯇꯧꯕꯤꯔꯛꯎ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯕꯥꯏ